ngasi phongkiba tongan tongan masi phongsing amasum thokiba thodo wathok sidagi maru oibi I pausing khongacharaga Manipur top channel gi maikedi myamna thamjagi hanbada ngasi laibak sigoiba COVID-19 update myamna thamjaramge haukiba pung kun ga mari asida laiba asida miyoi sumnagi lising nifugani thaga satret ka humfuga taru inau no boina COVID-19 positive oiba thengnarakre aduga hariba pungpham haibidi haukiba pung kun ga mari asida miyoi lising amaga sani ga taru COVID-19 na maram oiduna laikhidre hainasu health ministry degi thadorakpa data amana report tawri Chief Minister N Biren Singhana maki Facebook post ta thagalakpa warol khara lokhochar kana myamna thamjagi haikibagi matung ina yumthong rusangduna COVID-19 test tawba Imphal West ki tagyel khongbanda hawdokre aduga Chief Minister N Biren Singhana su Imphal West ki timbu thagatpa phungdokhi atopa paw manamo positive oiba tha taruki angang phakre COVID-19 positive oiba tha taruki angang ama community home isolation center da thambadagi fagalakre tha taruk ta ngai riba angang adu covid test tawbada positive oirakpadagi hangang assembly constituency gi community home isolation center da thamlakhibani ma ki constituency gi odiba hangang assembly constituency gi tha taruki angang du fagalakpada Chief Minister nungaiba phungdorakli angang adugi mamana ma ki pikliba masa positive oirakpada haifam khangdana wakhrabasu isolation center da leiba miyamna hona bibadagi phari haina nungaiba phungdokhi panba yabadi mamangi sahida numit kunni gi angang ama chusampur positive oibadagi phakhibani haina supali atopa pawa mana covid test amadi tracing tawbigi thabak secondary oina nathaiduna hondoklamba yaroi Malem sin matungna sanduraliba COVID-19 laina laisat asidagi ngakthoknabagi dama COVID vaccine kapthokpa khaktana amata ngairaba upai oina importance piraga thabak paikhatpa wangang banasingba tawribasigi marumda ahoba ama laidi haina People's Task Force for COVID-19 PTFC-19 na serol amada phongdorakpaga loinana hanadagi hauna paikhatuna lakpa COVID test amadi tracing tawbagi thabakta secondary oina nathaiduna hondoklamba yaro hairi haujiksu makhatana paksana test amadi tracing tawbagi sangasi paksana khongjel yangna thabak paikhatpagi mathautari vaccine kap amadi test tawba animak asi khanghau amadi khongjel manana satminabagi mathautai vaccine kapthokpa misu makhatana test takthokpa mathautai maramdi vaccine kapthoklaba miwe amada covid na sangba ngamde haiba leiti yamna hena khudong thigadaba asibagi khayatagi kharadi ngakthokpa ngami haibani haina supali tentangna state sigi wangbra thokpa paw khramu mayamna hapsage line of control paring da kapna bada pak terrorist ani army gi miwe ani sire Jammu and Kashmir gi Rajouri district ki line of control paring da thokiba numai kapna bagi thawdo amada army na Pakistani terrorist ani hat kre hain official sing ngasi phongdokre official sing dugi matung ina numai kapna baduda junior commission officer ama yauna army personnel ani su sikhi amasum defense ki wangang loi amana haiki Rajouri district ki Sundarbani sector gi manung sana leiba dadal area da terrorist sing satok sin tawbagi paw phangbadagi ngarang army ki kangbu amana pak sana thi humagi thabak sathki hanus paw sina phungdorakli maakna haiki thi humagi thabak sa tharingai dadal forest area da terroristing army ki kangbu adu numai kapsilakpaga loinana grenade shot langchilakhi makhoi de attack torakpadudagi army personnel singna su handuna kapna ki haina phongdokladuna maakna haiki nakal anigi marakta akan mamong na kapna baduda Pakistan gi terrorist ani sikhi makhoi ani hathibaga loinana ngamkhoi wangbadagi terroristing sangsilaknaba honarakhiba ama mai pakhan khidre haina wangang loiduna phungdokrakli atopa ten mapaw mana Tamil Nadu da black fungus ki case lising ahum ga satret ki maya da thengnakhre Tamil Nadu da haujuk pawbada mucormycosis natragana black fungus ki case lising ahum ga satret ki maya da thengnakhibuga loinana laina asina maram oiduna miyoi sama kungani thoi sikre hain state sigi medical amasum family welfare minister ma Subramanian na phongdokre state da black fungus ki case hengalakbi basigi midyeng da laina asina nabasing layengna ba government medical college hospital sing amasum medical headquarters hospital sing da government na akhanaba ward sing hangdokle haina su mangna phongdokhi atopa pawamana Bangladesh da factory mai sakpada mi yang haigani thoi sire Bangladesh ki capital Dhaka gi wangmada leiba mathol taruk longba
juice factory amada yamna sauna mai sakpagi thaudo amada yamdrabada miyoi yankhai ge nithoi sire amasum atopa yankhai henbana asu apan nangkhre haina irai numita media gi report singna phongdokre fire official singna haibigi matung ina Nariaganja gi Rupaganja da leiba Sajan juice factory aduda sagol sin numitki nungthil pung mangaram tabada mai sakpa haurakhibani haina spali atopa lebak thiba pawmana Sweden da skydiving plane kaibada mi mapan sire skydiver sing puba apikpa plane ama sagol sin numitki numidang da Swedish town Oreblogi wang mada kaibagi thaudokta miyoi mapan sire haina police na phongdokre siriba sing adugi manungda pilot amasum passenger nipani haina police na su phongdokhi Manipur gi pawmana covid ki akiba hengaliba makai lainga kidi athingba thamjinge hairak patabani khamba miyam aikhoina section ba heliba makai covid 19 laiset asi iramdam asigi leimaidigi yamna athuba matamda manghan khiba ngamgani positive oibigi amasum laiset asina mi sianbigi sang wangna leiriba makai lainga ki makai digi lockdown curfew makhatana thamjinge herakpa ma sana tabani haina social worker khambana phungdokre aikhoi puna wakhal taminaduna hena section minaraba matamda laiset asi maromdom mangkhigani aduga lockdown curfew nu singbigi khudong thiba singsu laireroi maramaduna aikhoi vaccine dose suna kapthokminasi laingak na thamliba SOP sing ningthina ngakminasi haina sumakna lamdamasigi miyamda appeal tokhe atopa pawamana thang saba hairabusu sel laitabana pothok yamna puthokpa ngamdri Dolat Khan Khetrigau Kendra gi manung sana laiba Khetri awang laikai digi masagi sai nifu taruk khakta ngairiba Muhammad Dolat Khan thang makhal kya saba hairabusu sel laitabana pothok marang kaina puthokpa ngamdana nungaitaba punsi mahing amadi hingle COVID-19 na maram oiraga mapan thokna thabak suba yadabadagi miyoi kya suba nomigi hainabi lainarakle maram asida Dolat Khan su thang saba madi u subagi thabak tawduna masabu pizaduna senthok lambi phangjaba ngamlaba miyoi ni Dolat Khan ga pauksi esiga khanana urnaba amada mahna phongdorakhibada COVID-19 Laitringai mamangda mafam kya da satlaga u subna singma makhal kya gi thabak surami thang saba u suba asi ma ki pamjaba sinpam amani adubo thaba asi pangthokpada sel mathau tabana mari mata amadi khangna chanaba singdigi sel puraga khuju khulai khara leiduna thang saba horakhibani haiki atopa paw amanamo Oksu Ningthemcha khulda mass testing program pangthokre ngasi Oksu Ningthemcha khulda Nongren Singnungkok Gram Panchayat ki Pradhan M Bilasini Devi gi miyeng makhada Oksu Ningthemcha khul youth club na sinduna Oksu Ningthemcha khulda mass testing program ama pangthokre Pradhan M Bilasini na thauram aduga mari lainana phongdokhibada Sip Medical Officer Impal East District ki staff sina ngasi pangthokliba mass testing aduda nungthilpung mari makhai phawbada phangba pawgi matungina miyoi kunga mari positive oiba thenakhibane khulasigi park sana testing toraba tungda eligible oirabsing vaccination taunaba ngasigi mass testing ki thauramasi paikhatpani haikhen spouse na phungdora lusilak poina atopa atian ba content kharanamo Saanna LAC da deploy taunaba Tibet ki naharol kya lanmida hapsinkhre India Saanna gi ngamkhai oiriba line of actual control LAC paringda ngamkhai ngakpa lanmi masing hengat handuna hena sakti lehanana ba pandamda Saanna gi military na Tibet ki naharol kya recruit tawkhre Tibet ki masing yamlaba naharol sing Chinese army da hapsile haibasi intelligence input singna khangalakhibani sohari nauna khalaba military personnel sing adu India ga ngamkhai tainariba LAC paringda akhanaba operation kya sathabada sijinagadabani haujik Tibet ki naharol sing adu Chinese military oina lokshilaba matungda LAC paringda saithoktuna haithoi singthoiraba border lanmi ohenanabagi sang naina training piri hainasu government gi makok thongba official singna phongla lusilak poina yamna thajani oiba maphamdagi phangba pawamna Tripura gi health department na corona gi virus ki sample sam gi yankhai gi mathoi West Bengal gi Kalyani laboratory da test taunaba thakhiba singi manungda sample sam ga kunthra ga nipan amana delta plus variants oiramle hairi duga tara amana Delta variants aduga ahum amana alpha variants oiramle hairi henasu pawamana report tawri
अदुग मैं हौजिक ओइनदि पाउस मतांग से लुसिनजरगे दुगा पाथोसगिब्र सोखिबु लानखिबु यावरस मैम नंगपिगिन अनौबु इ पाउस मैम मिनगी से अपडेट पिजरके हायरगा चैनल सिगी माइकेदिगी मैम थमजरे थैंक यू।